ꯃꯌꯥꯝꯕꯇꯣꯟ ꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯩꯒꯤ ꯏꯃꯥꯗꯤ ꯂꯩꯁꯥꯕꯤꯅꯤ. ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯩꯇꯩ. ꯑꯌꯨꯛ ꯑꯉꯟꯕꯗꯨ ꯂꯩꯃꯇꯣꯟꯗ ꯄꯤꯛꯂꯤꯕꯤ ꯏꯆꯥꯇꯣꯟꯗꯨ ꯊꯣꯡꯒ꯭ꯔꯥꯗ ꯏꯔꯨꯖꯕꯤꯔꯤ. ꯏꯆꯥꯇꯣꯟꯅ ꯂꯩꯃꯗ ꯃꯁꯥꯗꯨ ꯅꯤꯛꯂꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ "ꯏꯃꯥ, ꯏꯪꯉꯦ." "ꯌꯥꯝ ꯏꯪꯕꯁꯨ ꯅꯠꯇꯕꯁꯤꯕꯨ. ꯁꯦ, ꯑꯃꯨꯛꯇꯪ ꯆꯥꯏꯊꯔꯒ ꯀꯥꯈꯠꯂꯁꯤꯀꯣ." "ꯑꯗꯣ ꯏꯃꯥ, ꯑꯩ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯐꯤ ꯏꯟꯁꯤꯟꯕꯤꯌꯨꯀꯣ." ꯍꯣꯏ. ꯇꯩꯊꯣꯛꯂꯁꯤꯁꯦ." ꯂꯩꯃꯇꯣꯟꯅ ꯏꯆꯥꯇꯣꯟꯗꯨ ꯐꯤ ꯑꯀꯪꯕ ꯑꯃ ꯏꯟꯁꯤꯟꯕꯤꯔꯒ ꯊꯣꯡꯒ꯭ꯔꯥꯗꯒꯤ ꯄꯝꯃꯒ ꯀꯥꯈꯠꯂꯛꯏ. ꯂꯩꯃꯇꯣꯟꯗꯨ ꯏꯆꯥꯇꯣꯟꯒꯤ ꯃꯃꯥ ꯅꯠꯇꯦ, ꯃꯆꯦꯅꯤ. ꯂꯩꯃꯇꯣꯟ ꯑꯃꯗꯤ ꯏꯆꯥꯇꯣꯟꯒꯤ ꯃꯃꯥ ꯑꯗꯨ ꯏꯆꯥꯇꯣꯟ ꯄꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ. ꯃꯔꯝꯗꯤ ꯂꯩꯃꯇꯣꯟꯒꯤ ꯃꯄꯥ ꯑꯗꯨ ꯄꯦꯅꯥ ꯈꯣꯡꯕ ꯑꯃꯥꯏꯕ ꯑꯃꯅꯤ. ꯑꯗꯨꯅ ꯌꯨꯝꯗ ꯂꯩꯒꯟꯗꯦ, ꯑꯃꯥꯏꯕꯤꯒ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯒꯤꯗꯃꯛ. ꯑꯗꯨꯒ ꯂꯩꯃꯇꯣꯟꯁꯨ ꯆꯦꯜꯂꯨꯔꯕꯤꯅꯤ. ꯂꯩꯃꯇꯣꯟꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯋꯥꯔꯤ ꯈꯪꯂꯛꯄꯗꯒꯤ ꯆꯦꯟꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯨꯄꯥ ꯃꯌꯨꯝꯅ ꯂꯩꯃꯇꯣꯟꯗꯨ ꯄꯥꯝꯗꯦꯅ ꯂꯩꯃꯇꯣꯟꯒꯤ ꯃꯌꯨꯝꯗ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃꯛꯇꯗ ꯈꯨꯗꯛꯇ ꯊꯤꯟꯗꯣꯛꯂꯝꯕꯅꯤ. ꯂꯩꯃꯇꯣꯟꯅ ꯏꯆꯥꯇꯣꯟꯗꯨ ꯄꯝꯃꯒ ꯌꯨꯝꯒꯤ ꯃꯥꯡꯒꯣꯟꯗ ꯊꯝꯃꯤ. ꯏꯆꯥꯇꯣꯟꯅ ꯃꯆꯦ ꯂꯩꯃꯇꯣꯟꯗ "ꯏꯃꯥ." "ꯍꯥꯎ, ꯃꯥꯡꯒꯣꯟꯗ ꯂꯦꯞꯄꯨꯁꯦ. ꯑꯩ ꯐꯥꯟ ꯄꯨꯊꯣꯔꯛꯀꯦ." "ꯑꯣ, ꯐꯥꯟꯗꯤ ꯁꯤꯗ ꯂꯩꯔꯦꯗꯅ." "ꯏꯃꯥ, ꯕꯥꯖꯤ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯇꯣꯏꯅꯣ?" "ꯕꯥꯖꯤꯗꯣ ꯃꯤꯒꯤ ꯈꯨꯟꯗ ꯂꯥꯏ ꯍꯔꯥꯎꯕ ꯆꯠꯈꯤꯌꯦ." "ꯀꯥꯏ ꯈꯨꯟꯗꯅꯣ ꯏꯃꯥ? ꯃꯈꯣꯟ ꯇꯥꯗꯦ." "ꯌꯥꯝꯅ ꯂꯥꯞꯄꯦ, ꯃꯈꯣꯟ ꯇꯥꯔꯣꯏꯌꯦ ꯏꯆꯥꯇꯣꯟ." ꯅꯨꯃꯤꯗꯥꯡ ꯑꯔꯥꯞꯄ ꯈꯨꯜ ꯑꯃꯗ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯈꯣꯟ ꯑꯃ ꯂꯥꯞꯅ ꯇꯥꯔꯤ. ꯑꯗꯨꯒ ꯂꯩꯃꯇꯣꯟꯒ ꯏꯆꯥꯇꯣꯟꯒꯁꯨ ꯊꯣꯡꯒꯥꯟꯗ ꯁꯥꯟꯅꯃꯤꯟꯅꯔꯤ. ꯂꯩꯃꯇꯣꯟꯅ ꯏꯆꯥꯇꯣꯟꯗꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯂꯩꯃꯇꯣꯟꯅ "ꯏꯆꯥꯇꯣꯟ, ꯏꯃꯥ ꯋꯥꯔꯦ. ꯉꯥꯏꯍꯥꯛꯇ ꯐꯝꯒꯦꯀꯣ. ꯄꯨꯛꯁꯨ ꯌꯥꯝ ꯅꯥꯔꯦ." ꯏꯆꯥꯇꯣꯟꯗꯤ ꯃꯆꯦ ꯂꯩꯃꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯗ꯭ꯔ ꯃꯥꯜꯂꯤ. ꯃꯇꯣꯝꯇ ꯅꯣꯛꯂꯒ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ. ꯂꯩꯃꯇꯣꯟꯁꯨ ꯊꯣꯡꯒꯥꯟꯒꯤ ꯐꯩꯅ ꯂꯣꯜꯂꯤꯕ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯐꯝꯂꯒ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯃꯊꯛ ꯑꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯆꯅ ꯑꯅꯥꯕ ꯃꯕꯨꯛ ꯑꯗꯨ ꯄꯥꯏꯔꯒ ꯌꯦꯡꯂꯤ. ꯂꯩꯃꯇꯣꯟꯅ "ꯏꯃꯥꯅ ꯊꯥꯕꯤꯔꯝꯕ ꯂꯩꯍꯥꯎ ꯄꯥꯝꯕꯤꯁꯦ ꯉꯁꯤꯗꯤ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯔꯦ. ꯂꯩꯍꯥꯎ ꯂꯩꯔꯥꯡꯁꯨ ꯁꯥꯠꯂꯦ. ꯅꯥꯆꯣꯝ ꯂꯩꯅꯝꯁꯨ ꯆꯦꯜꯂꯦ. ꯑꯌꯥ, ꯄꯨꯛꯁꯦ ꯏꯆꯥꯇꯣꯟ ꯇꯥꯟꯅꯔꯨꯕꯗꯒꯤ ꯌꯥꯝꯅ ꯅꯥꯔꯦ. ꯏꯆꯥꯇꯣꯟ, ꯏꯃꯥꯗꯤ ꯅꯪꯉꯣꯟꯗ ꯇꯥꯟꯅꯗ꯭ꯔꯦꯀꯣ. ꯂꯥꯛꯑꯣ ꯁꯤꯗ." ꯏꯆꯥꯇꯣꯟꯗꯨ ꯆꯦꯟꯅ ꯅꯣꯛꯂꯒ "ꯏꯃꯥ, ꯑꯥꯗ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯄꯦꯅꯥ ꯃꯈꯣꯟ ꯇꯥꯏꯁꯦ. ꯑꯩꯈꯣꯏ ꯕꯥꯖꯤꯔꯥ?" "ꯕꯥꯖꯤꯒꯤ ꯄꯦꯅꯥ ꯃꯈꯣꯜꯅꯦ. ꯅꯪꯕꯨ ꯋꯥꯗ꯭ꯔꯣ ꯏꯆꯥꯇꯣꯟ?" "ꯋꯥꯗꯤꯌꯦ ꯏꯃꯥ. ꯏꯃꯥ, ꯕꯥꯖꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯦ." "ꯆꯠꯂꯣꯏꯁꯦ. ꯌꯥꯝꯅ ꯂꯥꯞꯄꯦ, ꯋꯥꯅꯤꯌꯦ." "ꯂꯥꯞꯇꯦ ꯀꯩꯁꯨ. ꯃꯤ ꯄꯦꯅꯥ ꯃꯈꯣꯜꯁꯨ ꯃꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤꯁꯤꯗꯤ." "ꯄꯦꯅꯥ ꯃꯈꯣꯜ ꯇꯥꯔꯤꯁꯤꯗꯤ ꯄꯦꯅꯥ ꯃꯁꯤꯡ ꯌꯥꯝꯅ ꯈꯣꯡꯕꯒꯤ ꯍꯧꯕꯅꯤ. ꯑꯗꯨꯒ ꯃꯤꯒꯤ ꯃꯈꯣꯟ ꯇꯥꯔꯤꯁꯤꯁꯨ ꯃꯤ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯂꯥꯎꯕꯩꯅꯤ." ꯏꯆꯥꯇꯣꯟꯗꯨ ꯆꯦꯟꯕ ꯂꯦꯞꯄꯒ ꯃꯆꯦ ꯂꯩꯃꯇꯣꯟꯗ ꯃꯃꯥꯏꯗꯨ ꯄꯣꯝꯊꯣꯛꯂꯒ ꯌꯦꯡꯂꯤ. ꯏꯆꯥꯇꯣꯟꯒꯤ ꯃꯥꯏꯊꯣꯡ, ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯂꯩꯃꯗꯤ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯝꯃꯤ. ꯂꯩꯃꯗꯨ ꯏꯆꯥꯇꯣꯟꯗ ꯌꯦꯡꯂꯒ "ꯏꯆꯥꯇꯣꯟ, ꯁꯤꯗ ꯐꯝꯁꯤꯜꯂꯛꯑꯣ." "ꯏꯃꯥ, ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯐꯝꯃꯗꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯏꯁꯩ ꯁꯛꯄꯤꯒꯗ꯭ꯔꯥ?" "ꯑꯩꯗꯤ ꯏꯁꯩꯁꯨ ꯍꯩꯇꯅ ꯀꯃꯥꯏꯅ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯏꯁꯩ ꯁꯛꯑꯣ ꯍꯥꯏꯅꯣ?" "ꯑꯗꯨꯗꯤ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯐꯝꯃꯣꯏ." ꯂꯩꯃꯇꯣꯟꯗꯨ ꯏꯆꯥꯇꯣꯟꯗ ꯅꯣꯛꯂꯒ "ꯂꯥꯛꯑꯣ, ꯏꯁꯩ ꯁꯛꯄꯤꯔꯒꯦ." ꯏꯆꯥꯇꯣꯟꯗꯨ ꯃꯆꯦ ꯂꯩꯃꯇꯣꯟꯗ ꯌꯦꯡꯂꯒ ꯃꯃꯥꯏꯗꯨ ꯄꯣꯝꯂꯤ ꯃꯔꯥꯏꯕꯛꯇ ꯊꯣꯛꯂꯤꯕ ꯍꯨꯃꯥꯡ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯆꯪꯂꯛꯏ. ꯏꯆꯥꯇꯣꯟꯗꯨ ꯂꯩꯃꯇꯣꯟꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ. ꯂꯩꯃꯇꯣꯟꯗꯨ ꯏꯆꯥꯇꯣꯟꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇ ꯆꯣꯠꯂꯤꯕ humangsing adu magi makhwangda yetliba phi aduna nanthokpiraga ado ai lai harabagi isai di haite atopa masake ko chaton ima phajaba isai sa uko laimatondu ichatonda momo nokna yinglaga kunung isai nungsiba ama haita sakpiri numidang waigina matamni numidang waigina matamni numidna chingyaga thanbakan oh numidna chingyaga thanbakan Ichatonso laimatona sakliba isai adu khuba khuraga tari laimatona Ichaton yumda sangasira Ima isaidi mate khaksai yam haitiye adunya icha hayeng phajana sakpirage law changasi
ꯂꯩꯃꯇꯣꯟ ꯑꯃꯗꯤ ꯏꯆꯥꯇꯣꯟ ꯑꯅꯤꯒꯤ ꯃꯄꯥ ꯄꯦꯅꯥ ꯈꯣꯡꯕ ꯑꯃꯥꯏꯕ ꯃꯤꯌꯥꯝꯅ ꯄꯦꯅꯥ ꯂꯨꯈꯣꯏ ꯍꯥꯏꯔꯒ ꯍꯦꯟꯅ ꯈꯪꯅꯕꯗꯨ ꯊꯥ ꯑꯃ ꯍꯥꯏꯔꯛꯂꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇꯕ꯫ ꯅꯣꯡꯃ ꯂꯩꯃꯇꯣꯟꯗꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯁꯅꯥꯕꯨꯟ ꯑꯃ ꯌꯥꯜꯂꯒ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏ꯫ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯄꯥꯈꯪ ꯈꯔꯁꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯏꯔꯨꯖꯔꯤ꯫ ꯅꯍꯥ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯂꯩꯃꯇꯣꯟ ꯎꯕꯗ ꯅꯣꯛꯅ ꯅꯣꯛꯅ ꯃꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯒ ꯄꯥꯈꯪ ꯑꯃ ꯑꯅꯤ ꯌꯥꯎꯕꯗꯨꯁꯨ ꯂꯩꯃꯇꯣꯟꯗ ꯂꯨꯖꯗꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯕꯁꯨ ꯌꯥꯎꯔꯤ꯫ ꯂꯩꯃꯇꯣꯟꯗꯨ ꯊꯣꯡꯒ꯭ꯔꯥꯗ ꯃꯁꯥꯗꯨ ꯍꯩꯅꯗ ꯃꯐꯤꯗꯨ ꯆꯛꯁꯤꯟꯅ ꯁꯦꯟꯅꯖꯔꯒ ꯏꯁꯤꯡꯗꯨ ꯁꯣꯛꯅꯕ ꯍꯥꯏꯗꯣꯛꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯊꯛꯇ ꯏꯔꯨꯖꯔꯤꯕ ꯄꯥꯈꯪ ꯑꯃꯅ ꯂꯩꯃꯇꯣꯟꯗ ꯌꯦꯡꯂꯒ ꯀꯔꯦꯝꯅꯅ "ꯃꯧ ꯑꯣꯏꯔꯨꯔꯗꯤ ꯂꯝꯕꯤ ꯂꯝꯖꯥꯎ ꯊꯣꯛꯄ ꯃꯇꯝꯗ ꯅꯀꯣꯛ ꯅꯁꯝꯗꯣ ꯈꯨꯃꯨꯟ ꯍꯩꯕꯦꯝꯃ!" ꯂꯩꯃꯇꯣꯟꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯇꯥꯗꯕ ꯁꯥꯔꯒ ꯃꯥꯒꯤ ꯁꯅꯥꯕꯨꯟꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯛꯂꯤ꯫ ꯄꯥꯈꯪ ꯑꯃꯅ ꯑꯃꯨꯛ "ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯡꯁꯦ ꯇꯁꯦꯡꯅ ꯍꯪꯒꯣꯏꯕ ꯐꯥꯎꯏꯗ꯫ ꯂꯩꯁꯥꯕꯤꯔ ꯃꯧꯔ ꯃꯦꯟꯃꯥꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ꯫ ꯁꯤꯅꯅꯤ ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯤꯁꯦ꯫ ꯂꯩꯀꯥꯏꯁꯦ ꯍꯜꯂꯛꯄꯤꯅ ꯋꯥꯏ ꯆꯥꯏꯔꯤ꯫ ꯃꯔꯝ ꯆꯠꯅꯁꯨ ꯂꯨꯗ꯭ꯔꯕꯅꯤꯅ ꯅꯨꯄꯥꯅꯗꯤ ꯀꯔꯥꯏꯗꯒꯤ ꯄꯥꯝꯅꯤꯒꯦ? ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯄ ꯌꯥꯗꯣꯏꯅꯣ ꯅꯠꯇ꯭ꯔꯣ ꯍꯥꯏꯇꯥꯎ? ꯍꯦꯛ ꯈꯪꯂꯛꯄꯒꯅꯤ ꯅꯨꯃꯤꯗꯥꯡꯗꯨꯗ ꯆꯦꯜꯂꯨꯔꯒ ꯈꯨꯗꯛꯇ ꯊꯤꯟꯗꯣꯔꯛꯏꯗꯣ." ꯄꯥꯈꯪ ꯑꯃꯅ ꯅꯣꯛꯂꯒ "ꯂꯩꯁꯥꯕꯤ ꯃꯧ ꯃꯃꯤꯡꯁꯨ ꯐꯖꯅ ꯊꯣꯟꯕꯤꯔꯤꯅꯦ꯫ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯌꯨꯝ ꯑꯃꯨꯛ ꯌꯧꯔꯒ ꯇꯥꯏꯔꯦꯟ ꯄꯨꯡꯕꯥꯏ ꯃꯁꯥ ꯅꯤꯁꯥꯁꯦ ꯑꯃꯨꯛ ꯂꯣꯏꯅ ꯈꯤꯛꯇꯣꯛꯇ꯭ꯔꯗꯤ ꯅꯨꯃꯤꯗꯥꯡ ꯃꯪꯂꯛꯑꯅꯤ꯫ ꯃꯔꯝꯗꯤ ꯂꯩꯁꯥꯕꯤ ꯁꯥꯕꯤ ꯃꯧ ꯑꯃ ꯑꯣꯛꯅꯔꯨꯕꯒꯤ." ꯅꯨꯄꯥ ꯑꯃꯅ "ꯏꯇꯥꯎꯕꯤ ꯑꯩꯗꯤ ꯑꯣꯕꯨ ꯑꯣꯅꯤꯡꯉꯤ꯫ ꯃꯁꯛꯁꯦ ꯎꯕꯗ..." ꯂꯩꯃꯇꯣꯟꯗꯨ ꯏꯁꯤꯡꯗꯨ ꯍꯥꯏꯗꯣꯛꯅ ꯍꯤ ꯀꯞꯂꯛꯏ꯫ "ꯑꯩꯁꯤꯕꯨ ꯍꯛꯆꯥꯡ ꯌꯥꯝꯅ ꯁꯦꯡꯗ꯭ꯔꯕ? ꯑꯩ ꯃꯧ ꯅꯠꯇꯤꯌꯦ. ꯑꯩ ꯂꯩꯁꯥꯕꯤꯅꯦ. ꯑꯩ ꯂꯩꯁꯥꯕꯤꯅꯦ. ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯆꯦꯜꯂꯨꯔꯕꯤ ꯑꯩ ꯍꯤꯡꯕ ꯌꯥꯗꯕ꯭ꯔꯥ? ꯑꯩ ꯂꯩꯁꯥꯕꯤꯅꯦ. ꯕꯥꯖꯤ ꯅꯪ ꯀꯥꯏ ꯂꯩꯒꯦ? ꯅꯆꯥꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ." ꯂꯩꯃꯇꯣꯟꯗꯨ ꯀꯞꯅ ꯁꯅꯥꯕꯨꯟꯗꯨ ꯏꯁꯤꯡ ꯁꯣꯛꯂꯒ ꯊꯥꯡꯒꯠꯂꯛꯄꯗ ꯃꯥꯒꯤ ꯏꯁꯤꯡ ꯌꯥꯎꯕ ꯁꯅꯥꯕꯨꯟ ꯑꯗꯨ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯂꯒ ꯏꯁꯤꯡꯗ ꯑꯃꯨꯛ ꯇꯥꯈ꯭ꯔꯦ꯫ ꯅꯨꯄꯥꯁꯤꯡꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅꯩ꯫ ꯂꯩꯃꯇꯣꯟꯗꯨ ꯊꯣꯡꯒ꯭ꯔꯥꯗ ꯄꯥꯛꯊꯔꯒ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯥꯒꯤ ꯁꯅꯥꯕꯨꯟ ꯑꯗꯨ ꯃꯈꯨꯠꯅ ꯀꯣꯏꯃꯥꯃꯥꯏ꯫ ꯃꯊꯛꯇ ꯄꯥꯈꯪ ꯑꯃ ꯑꯅꯤ ꯂꯩꯃꯇꯣꯟꯗ ꯌꯦꯡꯂꯒ ꯃꯇꯤꯟ ꯌꯣꯠꯂꯒ "ꯑꯁ ꯃꯧ ꯑꯣꯏꯔꯁꯨ ꯐꯤꯕꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ." ꯂꯩꯃꯇꯣꯟ ꯃꯥꯒꯤ ꯁꯅꯥꯕꯨꯟ ꯑꯗꯨ ꯂꯥꯝꯕ ꯇꯣꯛꯂꯒ ꯃꯐꯤꯗꯨ ꯆꯦꯛꯁꯤꯟꯅ ꯑꯃꯨꯛ ꯁꯦꯟꯅꯖꯩ꯫ ꯂꯩꯃꯇꯣꯟꯗꯨ ꯃꯥꯒꯤ ꯁꯅꯥꯕꯨꯟ ꯑꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯊꯅꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯂꯩꯃꯇꯣꯟꯗꯨ ꯂꯝꯕꯤꯗ ꯆꯠꯅ "ꯑꯩ ꯉꯁꯤꯗꯒꯤ ꯏꯁꯤꯡꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯤ ꯊꯣꯛꯅꯗ꯭ꯔꯀꯥꯟꯗ ꯁꯣꯛꯂꯒꯦ꯫ ꯑꯩꯃꯨꯛ ꯇꯣꯟꯕ ꯅꯨꯄꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯝꯈꯤꯗ꯭ꯔꯥ? ꯑꯣꯏꯍꯟꯒꯦ ꯈꯟꯅ ꯑꯣꯏꯍꯟꯈꯤꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯦ. ꯏꯁꯥꯅ ꯊꯣꯛꯍꯟꯖꯈꯤꯕꯁꯨ ꯅꯠꯇꯦꯀꯣ. ꯏꯃꯥ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯃꯥꯡꯍꯟꯕꯤꯔꯝꯂꯦꯀꯣ. ꯑꯩꯒꯤ ꯆꯠꯐꯝ ꯍꯤꯡꯐꯝ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ. ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯏꯃꯥ." ꯊꯥꯖꯗꯒꯤ ꯍꯦꯟꯅ ꯅꯤꯡꯊꯤꯕꯤ ꯃꯥꯏꯊꯣꯡ ꯄꯥꯟꯕ ꯂꯩꯃꯇꯣꯟ ꯃꯥꯏꯊꯣꯡ ꯑꯗꯨ ꯏꯃꯛ ꯃꯛꯁꯤꯟꯅ ꯊꯣꯡꯒꯥꯟꯗ ꯐꯝꯂꯤ꯫ ꯑꯗꯨꯒ ꯃꯅꯥꯛꯇ ꯏꯆꯥꯇꯣꯟꯁꯨ ꯂꯩꯕꯥꯛꯇ ꯆꯩꯇꯦꯛ ꯑꯃ ꯄꯥꯏꯔꯒ ꯈꯣꯠꯄꯤ ꯁꯥꯟꯅꯔꯤ꯫ ꯏꯆꯥꯇꯣꯟꯅ ꯂꯩꯃꯇꯣꯟꯗ ꯌꯦꯡꯂꯒ "ꯏꯃꯥ ꯕꯥꯖꯤ ꯀꯧꯔꯨꯁꯤ. ꯇꯨ ꯑꯥꯗ ꯂꯥꯏ ꯍꯔꯥꯎꯔꯤ ꯃꯩ ꯉꯥꯜꯂꯤ." "ꯏꯆꯥꯇꯣꯟ ꯑꯁꯤꯗꯤ ꯅꯍꯥꯟꯒꯤ ꯂꯥꯏ ꯍꯔꯥꯎꯐꯝꯗꯣ ꯅꯠꯇꯤꯌꯦ." "ꯅꯠꯇ꯭ꯔꯁꯨ ꯕꯥꯖꯤ ꯀꯧꯔꯨꯁꯤ." ꯂꯩꯃꯇꯣꯟꯗꯨ ꯏꯆꯥꯇꯣꯟꯗ ꯌꯦꯡꯂꯒ ꯃꯄꯤ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯃꯇꯣꯟꯒꯤ ꯃꯃꯥꯡꯗ ꯏꯄꯨ ꯑꯍꯜ ꯑꯃ ꯐꯩꯖꯣꯝ ꯁꯦꯠꯂꯒ ꯆꯠꯈꯤ꯫ ꯂꯩꯃꯇꯣꯟꯅ ꯏꯄꯨꯗ "ꯄꯨꯄꯨ." ꯑꯍꯜ ꯑꯗꯨ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ ꯈꯨꯝꯂꯝꯗꯅ ꯆꯠꯈꯤ꯫ ꯂꯩꯃꯇꯣꯟꯗꯨ ꯑꯍꯟꯗꯨ ꯇꯥꯟꯅꯔꯒ "ꯄꯨꯄꯨ ꯄꯨꯄꯨ." ꯏꯄꯨꯗꯨ ꯂꯦꯞꯄꯒ ꯂꯩꯃꯇꯣꯟꯗ "ꯏꯍꯦ ꯏꯁꯨ ꯂꯩꯃ ꯅꯠꯇ꯭ꯔꯅꯦ? ꯑꯩꯗꯤ ꯅꯥꯀꯣꯡꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦ. ꯗꯣꯟ ꯂꯥꯡꯗ꯭ꯔꯦ ꯄꯨꯡ ꯄꯦꯅꯥꯒꯤ ꯃꯈꯣꯟꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯅꯥꯀꯣꯡꯁꯦ ꯁꯤꯡꯖꯥ ꯌꯩꯔꯤꯅꯤ ꯏꯁꯨꯇꯣꯟ." "ꯅꯪꯅ ꯇꯥꯟꯅꯔꯛꯄꯕꯨ? ꯏꯍꯦ ꯀꯗꯥꯏꯅꯣꯅꯦ ꯑꯩꯅ ꯀꯕꯣꯛ ꯑꯃꯒ ꯂꯐꯣꯏ ꯑꯃꯒ ꯍꯥꯞꯈꯤꯕꯗꯨꯕ?" ꯏꯄꯨ ꯑꯍꯜꯗꯨ ꯃꯥꯒꯤ ꯄꯨꯝꯌꯥꯠ ꯐꯩꯖꯣꯝ ꯑꯗꯨ ꯀꯣꯏꯃꯥ ꯃꯥꯔꯤ꯫ ꯂꯩꯃꯇꯣꯟꯁꯨ ꯏꯄꯨ ꯑꯍꯜ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯦꯞꯄꯤ꯫ ꯏꯄꯨꯅ ꯌꯥꯎꯔꯦ. ꯁꯦ ꯏꯁꯨꯇꯣꯟ ꯑꯅꯤꯒꯤ ꯑꯆꯥꯄꯣꯠꯅꯤ. ꯍꯌꯦꯡꯗꯤ ꯃꯌꯥꯝ ꯄꯨꯔꯛꯀꯦ." ꯂꯩꯃꯇꯣꯟꯅ ꯀꯕꯣꯛꯀ ꯂꯐꯣꯏꯒꯗꯨ ꯂꯧꯔꯒ "ꯄꯨꯄꯨ ꯑꯥꯗ ꯂꯥꯏ ꯍꯔꯥꯎꯔꯤꯁꯦ
Kayam lapke? Ayuk jangan jaraga chapani. Numitna kokton yodring mamang harau pham yobi. Aduga babo phamluraga laibawra thaba loiraga halakpani. Haraubadi hayeng loini haihowi. Aibusu laipu sing nungsibiduna numit khudingi babo phamnaba haijarei. Pupu hayeng pupuna lai haraupam chappada aisulaki. Akhoi bajido tha ama hele yumda halaktaba. Kari lukhoibo tha ama hele haiba yumda halaktaba. Mabu atopa khundaga harauba mathang chakraba jalane. Aina chatluba laibung singdadi lukhoidu yahodida urakte. Pharedo chatluraga hangnasiko ai yumda changnei ko isuton. Laimatondu kaboka laphoigadu pairaga ichatongi manakta tumina changlai. Laimatona ichatonda. Ichaton se pupuna nangi piramani. Ado ekhaibani pukri achawbada sanabon khonba chatlusira. Ima aidi pobiyo. Numidang laimatongi satongado pukri achawbagi thongra aduda magi sanabul adu khonba lakpada nupa ama pukri mapanda irujabadu laimatonga ichatonga naso nakna ui. Laimatona ichatondu poraga. Ichaton yumda halasira. Ichatondu ningai tawrai. Ima asai phabo chatlo. Ima ware haiba halaseba. Nangdi maram yamu idudi. Iman haiba adum ilidudi. Talle adum chatlo. Ichatondu laimagi mananganda parang chongi. Laimatondu thongra makhong phauba kine lai. Aduga irujariba nupa aduda kine yenglaga. Ichaton nang sida layuko kumtharakanuko. Ay ngasay sanabun lukkibado khungi ko. Laimatondu thongrada kumlaga kullaga magi sanabul adu makhunna haidana mari. Laimatongi makhutta pukri aduda leiba nga macha masasingsu amuk chikpi sanarakli. Laimatondu magi sanabul adu phangdra male makhuttu kanthoklaga thongrada phamlaga maphidu semlaga irujariba nupa aduda amuksu kine yengli. Laimatona ichatonda. Icha sanabun phangdre yumda halase. Laimatondu nupa aduda kina muk yengi. Mamli ba thabangi mangal aduda irujariba nupa adu magi khudaidu chetna kiraga ichatongi manakta changlai. Ichatonga laimatonga du nupa adugi phibam sabal adu ubada henna amuk kikhre. Laimatondu thongrada lepaga nupa aduda yengli. Nupa adusu ichatongi manakta leplaga laimatonda yengli. Ichatondu yam kina hawgatlaga mache laimatonda amuk yengli. Ichatona macheda. Ima yumda halase. Laimatondu tapna. Hoi chatlase. Laimatondu thongradagi yam kina kakhalai. Aduga ichatongi makhutu lamaga hek paibaga. Chung phiran charaba wang charaba nupa adu thongrada kumthaki aduga isingda mukumthaki. Ichatondi laimatongi makhutu chingli aduga laimatona nupa aduda yengli. Miku phade pamendu laimatongi sanabuladu ising athanba ama ising mayaidagi sokpiraklaga kakhalai. Pamena laimatonda. Sinatro nangna ngasai ka thirido. Laimatondu pamena yengkhalaklaga. Mane sine ngasai ta takhibani. Numidang sida natrabadi nangi sanabulase khunbagi matam leitraba ichanangbo. Lanya ka laurabadi kamay tawni kanana ugani. Ayda numidang oina. Laimatondu wa kumanang dringay pamena sanabul adu laimatonda doklaw na pisili. Laimatondu sanabul adu opan ng haudramali makada doklaw na taday pamena. Ihe inkraba sida wagi kulaga amuk tadarabra. Pamendu ichato na yinglaga. Bema namaga chango ko. Ichato na laimatonda. Ima changase. Ima agi kabukse paibiyo. Laimatondu magi akopa sanabul adu ising khara yawbadu yalaga ichato nga mayumda halai. Paminsu irujaraga lehawi. Ayuk laimaton nga isato nga do ahal adugi matung ilaga haraw phamda chatnabagi tholakpada laikai khogi miyosing moy ahumda hangoina yengnari. Laikai gi pukchen pikpi mau amana laimatonda yenglaga. Hanuba sig manakta amuk laisilaba jatla masina. Yamna ngamida masi ngangse. Mau urure harabadi masa se mapi amatoyrebasu kupayadaba jalo masibo.
ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯌꯦꯃꯤ, ꯃꯁꯛꯁꯦ ꯍꯦꯛ ꯎꯕꯒ ꯇꯤꯡꯕꯤ ꯀꯥꯏꯗ꯫ ꯑꯍꯜ ꯑꯗꯨꯅ ꯂꯩꯃꯇꯣꯟꯗ, ꯏꯁꯨꯇꯣꯟ, ꯃꯤꯅ ꯍꯥꯏꯕ ꯉꯥꯡꯕ ꯇꯥꯍꯩꯗꯦꯀꯣ, ꯅꯪ ꯑꯩ ꯂꯥꯟꯗ꯭ꯔꯒ ꯂꯣꯏꯔꯦ, ꯊꯃꯣꯏ ꯁꯦꯡꯂꯒ ꯂꯣꯏꯔꯦ, ꯏꯁꯥ ꯁꯦꯡꯂꯒ ꯂꯣꯏꯔꯦ, ꯏꯁꯨꯕꯨ ꯀꯅꯥꯅ ꯃꯧꯅꯦ ꯍꯥꯏꯔꯤꯅꯣ ꯍꯥ, ꯂꯥꯎ ꯅꯈꯣꯡꯗꯣ ꯀꯟꯅ ꯊꯥꯡꯉꯨ꯫ ꯂꯩꯃꯇꯣꯟꯗꯨ ꯄꯦꯔꯤ ꯄꯦꯔꯤ ꯏꯄꯨ ꯑꯍꯜ ꯑꯗꯨꯗ ꯑꯣꯏꯅꯅ, ꯄꯨꯄꯨ, ꯑꯩ ꯂꯩꯁꯥꯕꯤꯅꯤ, ꯑꯩ ꯃꯧ ꯅꯠꯇꯤꯌꯦ, ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯃꯣꯏꯗ꯫ ꯍꯥꯏꯔꯨꯅꯨ ꯍꯥꯏꯔꯨꯅꯨ, ꯅꯪꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯕ ꯑꯃ ꯂꯥꯛꯂꯒ ꯃꯤ ꯑꯗꯨꯅ ꯅꯪ ꯀꯅꯥꯅꯣ ꯈꯪꯕꯤꯔꯒ ꯂꯣꯏꯔꯦ꯫ ꯏꯁꯨꯇꯣꯟꯕꯤ, ꯅꯄꯨ ꯄꯝꯕꯤꯒꯦ, ꯂꯥꯎ ꯂꯥꯎ꯫ ꯏꯄꯨ ꯑꯍꯜꯅ ꯏꯆꯥꯇꯣꯟꯗꯨ ꯄꯣꯔꯒ ꯍꯔꯥꯎꯐꯝ ꯇꯝꯅ ꯂꯦꯞꯇꯅ ꯆꯠꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯏ ꯍꯔꯥꯎꯐꯝ ꯂꯥꯏꯕꯨꯡ ꯑꯗꯨꯗꯅꯤ ꯂꯩꯃꯇꯣꯟꯒ ꯏꯆꯥꯇꯣꯟ ꯑꯗꯨ ꯂꯥꯏꯕꯨꯡꯒꯤ ꯃꯇꯥꯏꯗ ꯌꯥꯝ ꯇꯣꯜꯂꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝ ꯇꯥꯁꯤꯜꯂꯒ ꯐꯝꯂꯤ꯫ ꯏꯆꯥꯇꯣꯟꯒꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯑꯗꯨꯗ ꯚꯥꯕꯣꯛꯁꯤꯡꯗꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯅꯔꯤ꯫ ꯑꯗꯨꯒ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕꯤ ꯁꯨꯃꯥꯏꯄꯤ ꯃꯥꯏꯊꯣꯡꯅ ꯊꯥꯖꯒꯨꯝꯂꯕꯤ ꯂꯩꯃꯇꯣꯟꯒꯤ ꯁꯛꯐꯝ ꯑꯗꯨꯗꯅ ꯑꯃꯨꯛ ꯂꯥꯏ ꯄꯨꯕ ꯂꯥꯛꯄ パꯈꯪꯁꯤꯡꯗꯤ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯅꯔꯤ꯫ ꯏꯄꯨ ꯑꯍꯜ ꯑꯗꯨꯁꯨ ꯑꯔꯥꯞꯄꯗ ꯂꯥꯏ ꯄꯨꯕ ꯈꯔꯒ ꯄꯦꯅꯥꯂꯨꯈꯣꯏꯒꯤ ꯃꯔꯝꯗ ꯍꯪꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯃꯦꯟꯗꯨ ꯏꯄꯨ ꯑꯍꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯄꯥꯃꯦꯜꯅ ꯏꯄꯨꯗ, ꯀꯔꯤ ꯇꯧꯔꯦ ꯏꯄꯨ? ꯄꯥꯃꯦꯟ, ꯅꯪꯕꯨ ꯑꯩꯒꯤ ꯏꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕꯤꯌꯨꯗꯅ꯫ ꯇꯨ, ꯑꯥꯗ ꯐꯝꯂꯤꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤꯒꯤ ꯃꯄꯥꯗꯣ ꯍꯔꯥꯎꯕ ꯌꯥꯎꯕ ꯆꯠꯈꯤꯕꯗꯒꯤ ꯊꯥ ꯑꯃ ꯍꯦꯜꯂꯦ ꯍꯥꯏ, ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯗꯕ꯫ ꯄꯥꯃꯦꯟꯗꯨ ꯂꯩꯃꯇꯣꯟꯗ ꯌꯦꯡꯉꯤ, ꯂꯩꯃꯇꯣꯟꯁꯨ ꯄꯥꯃꯦꯟꯗ ꯌꯦꯡꯂꯤ꯫ ꯄꯥꯃꯦꯟꯗꯤ ꯂꯩꯃꯇꯣꯟꯒ ꯏꯆꯥꯇꯣꯟꯒꯗꯨ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤ, ꯑꯗꯨꯕꯨ ꯂꯩꯃꯇꯣꯟꯗꯤ ꯄꯥꯃꯦꯟ ꯃꯁꯛ ꯈꯪꯖꯕ ꯅꯠꯇ꯭ꯔꯤ꯫ ꯏꯄꯨ ꯑꯍꯜꯅ ꯄꯥꯃꯦꯟꯗ, ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯄꯥꯃꯦꯟ꯫ ꯏꯄꯨ ꯑꯍꯜꯅ ꯄꯥꯃꯦꯟꯗ ꯂꯩꯃꯇꯣꯟꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯒ ꯄꯥꯃꯦꯟꯗ ꯏꯄꯨꯅ, ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯕ ꯏꯁꯨ ꯑꯅꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯁꯨ ꯂꯩꯃꯇꯣꯟꯁꯦ ꯂꯩꯀꯥꯏꯗ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯐꯥꯎꯕ ꯀꯩꯊꯦꯜ ꯀꯥꯕ, ꯏꯁꯤꯡ ꯁꯣꯛꯄ ꯐꯥꯎꯕ ꯊꯣꯛꯄ ꯉꯝꯖꯗ꯭ꯔꯦ ꯄꯥꯃꯦꯟ꯫ ꯃꯔꯝ ꯑꯁꯤꯅ ꯄꯦꯅꯥꯂꯨꯈꯣꯏꯗꯣ ꯅꯪꯅ ꯊꯤꯕꯗ ꯃꯇꯦꯡ ꯈꯤꯇ ꯄꯥꯡꯕꯤꯌꯨ꯫ ꯄꯥꯃꯦꯟꯗꯨ ꯂꯩꯃꯇꯣꯟꯗ ꯌꯦꯡꯂꯒ, ꯐꯔꯦ ꯏꯄꯨ, ꯑꯩ ꯍꯣꯔꯦꯟ ꯇꯥꯡꯈꯨꯜ ꯁꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯂꯥꯏꯄꯨꯁꯤꯡꯒ ꯂꯩꯃꯇꯣꯟꯒꯤ ꯃꯄꯥꯗꯣ ꯊꯤꯕꯤꯅꯕ ꯍꯥꯏꯔꯒꯦ꯫ ꯄꯥꯃꯦꯟꯗꯨ ꯂꯩꯃꯇꯣꯟꯒꯤ ꯃꯅꯥꯛꯇ ꯈꯪꯆꯪ ꯆꯪꯅꯤꯡꯕꯒꯨꯝ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯏ꯫ ꯏꯄꯨ ꯑꯍꯜꯅ ꯄꯥꯃꯦꯟꯗ, ꯁꯕꯥꯟꯗꯨꯒ ꯅꯁꯛꯇꯨꯒ ꯏꯁꯨꯁꯦ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯄꯦꯟꯈ꯭ꯔꯦꯗ, ꯃꯤꯠꯁꯦ ꯄꯨꯝꯊꯟ ꯍꯦꯛ ꯊꯜꯂꯤꯗꯀꯣ꯫ ꯄꯥꯃꯦꯟꯗꯤ ꯂꯩꯃꯇꯣꯟꯗ ꯌꯦꯡꯂꯒ ꯑꯍꯟ ꯑꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯂꯥꯏꯔꯣꯏꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯂꯣꯏꯔꯝꯗꯥꯏꯒꯤ ꯄꯥꯃꯦꯟꯗꯨ ꯃꯥꯒꯤ ꯇꯥꯡꯈꯨꯜ ꯁꯛꯇꯝ ꯑꯗꯨ ꯅꯤꯡꯊꯤꯅ ꯊꯧꯒꯜ ꯇꯧꯔꯤ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯄꯥꯃꯦꯟꯒꯤ ꯊꯧꯒꯜꯗ ꯃꯤꯠ ꯊꯃꯣꯏ ꯄꯦꯟꯅꯔꯝꯃꯤ꯫ ꯏꯆꯥꯇꯣꯟꯗꯨ ꯂꯩꯃꯇꯣꯟꯒꯤ ꯃꯇꯝꯕꯥꯛꯇ ꯎꯏꯔꯤ ꯎꯏꯔꯤ ꯐꯝꯂꯤ꯫ ꯂꯩꯃꯇꯣꯟꯁꯨ ꯄꯥꯃꯦꯟꯒꯤ ꯀꯨꯝꯍꯩ ꯑꯗꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤ꯫ ꯂꯥꯏꯒꯤ ꯊꯧꯔꯝ ꯂꯣꯏꯕꯒ ꯏꯄꯨꯗꯨ ꯂꯩꯃꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯏꯄꯨꯅ ꯂꯩꯃꯇꯣꯟꯗ, ꯏꯁꯨꯇꯣꯟ, ꯅꯣꯏ ꯑꯅꯤ ꯉꯁꯤꯗꯤ ꯑꯃꯥꯏꯕꯤꯁꯤꯡꯒ ꯂꯦꯛꯈ꯭ꯔꯁꯤ, ꯌꯨꯝꯗ ꯍꯟꯕ ꯊꯦꯡꯉꯦ꯫ ꯃꯤꯅ ꯀꯔꯤ ꯉꯥꯡꯅꯕ, ꯅꯪ ꯃꯗꯨ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯁꯤꯟ ꯎꯁꯤꯟꯕ ꯌꯥꯗꯦꯀꯣ꯫ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ, ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯄ ꯑꯐꯕ ꯊꯕꯛ ꯑꯗꯨꯈꯛ ꯄꯥꯡꯊꯣꯛꯂꯒ ꯂꯣꯏꯔꯦ꯫ ꯂꯩꯃꯇꯣꯟꯅ, ꯍꯣꯏ ꯏꯄꯨ, ꯑꯗꯣ ꯕꯥꯖꯤꯒꯤ ꯃꯔꯝꯗꯤ ꯍꯪꯕꯤꯔꯕ꯭ꯔꯥ? ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯃꯦꯟꯁꯨ ꯆꯪꯂꯛꯏ꯫ ꯏꯄꯨꯅ, ꯇꯥꯡꯈꯨꯜ ꯁꯥꯕꯁꯤꯅ ꯅꯪꯒꯤ ꯕꯥꯖꯤꯗꯣ ꯊꯤꯍꯜꯂꯅꯤ꯫ ꯄꯥꯃꯦꯟ, ꯅꯪ ꯏꯁꯨꯇꯣꯟꯒ ꯉꯥꯏꯍꯥꯛ ꯂꯩꯃꯤꯟꯅꯧ, ꯁꯛꯈꯪ ꯃꯥꯏꯈꯪꯅꯧ, ꯑꯩ ꯑꯃꯥꯏꯕꯁꯤꯡꯗ ꯏꯁꯨ ꯑꯅꯤꯒꯤ ꯆꯥꯛꯇꯣ ꯁꯦꯝꯍꯜꯂꯨꯈꯤꯒꯦ꯫ ꯄꯥꯃꯦꯜꯅ, ꯏꯄꯨ, ꯑꯩꯒꯤꯁꯨ ꯁꯦꯝꯍꯜꯂꯨ, ꯄꯨꯟꯅ ꯆꯥꯅꯕ꯫ ꯄꯥꯃꯦꯟꯗꯨ ꯂꯩꯃꯇꯣꯟꯒꯤ ꯃꯅꯥꯛꯇ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯐꯝꯊꯩ꯫ ꯂꯩꯃꯇꯣꯟꯗꯨ ꯄꯥꯃꯦꯟꯗ ꯌꯦꯡꯂꯒ, ꯏꯕꯨꯡ, ꯑꯩꯒꯤ ꯕꯥꯖꯤꯕꯨ ꯑꯃꯨꯛꯇ ꯊꯤꯕꯤꯌꯨꯀꯣ꯫ ꯑꯇꯣꯞꯄ ꯍꯔꯥꯎꯐꯝꯗ ꯊꯧꯒꯜ ꯇꯧꯔꯝꯕꯁꯨ ꯌꯥꯏꯗ, ꯑꯗꯣ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯃꯕꯣ? ꯑꯉꯥꯡꯁꯤꯗꯤ ꯇꯨꯝꯂꯦꯗꯅ꯫ ꯂꯩꯃ, ꯃꯅꯨꯡꯗ ꯐꯝꯂꯨꯁꯤ ꯂꯥꯎ, ꯃꯄꯥꯟꯁꯦ ꯏꯪꯉꯤ꯫ ꯂꯩꯃꯇꯣꯟꯅ ꯏꯆꯥꯇꯣꯟꯗꯨ ꯄꯝꯈꯠꯀꯦ ꯇꯧꯕꯒ ꯄꯥꯃꯦꯟꯅ ꯏꯆꯥꯇꯣꯟꯗꯨ ꯂꯩꯃꯇꯣꯟꯗꯒꯤ ꯑꯣꯛꯂꯒ ꯃꯥꯅ ꯑꯣꯏꯅ ꯄꯝꯈ꯭ꯔꯦ꯫ ꯂꯩꯃꯇꯣꯟꯗꯨ ꯄꯥꯃꯦꯟꯗ ꯌꯦꯡꯂꯒ ꯃꯥꯒꯤ ꯊꯃꯣꯏꯗ ꯈꯟꯖꯩ, ꯅꯈꯣꯏꯒꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯀꯅꯥꯒꯨꯝꯕ ꯑꯃꯈꯛ ꯂꯥꯛꯂꯕ ꯇꯣꯜꯂꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯑꯃꯨꯛꯇꯪꯗꯤ ꯅꯣꯛꯄ ꯐꯪꯅꯤꯀꯣ꯫ ꯄꯥꯃꯦꯟꯗꯨ ꯂꯩꯃꯇꯣꯟꯗ ꯑꯣꯟꯊꯣꯔꯛꯏ, ꯑꯗꯨꯒ ꯏꯆꯥꯇꯣꯟꯗꯨ ꯃꯐꯝ ꯆꯥꯅ ꯑꯃꯨꯛ ꯄꯝꯂꯒ ꯂꯩꯃꯇꯣꯟꯗ ꯃꯣꯃꯣꯟ ꯑꯃꯨꯛ ꯅꯣꯛꯁꯤꯜꯂꯤ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡ ꯄꯥꯃꯦꯟꯒꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯤꯅꯣꯛ ꯑꯃꯅ ꯂꯩꯃꯇꯣꯟꯁꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯍꯟꯈ꯭ꯔꯦ꯫
ꯂꯩꯃꯇꯣꯟꯗꯨ ꯄꯥꯃꯦꯟꯗ ꯌꯦꯡꯂꯒ ꯀꯔꯤꯅꯣ ꯃꯥꯒꯤ ꯃꯤꯅꯣꯛ ꯑꯁꯤꯅ ꯑꯩꯒꯤ ꯑꯀꯤꯕ ꯑꯁꯣꯟꯕ ꯀꯥꯎꯍꯟꯕꯒꯨꯝ ꯇꯧꯔꯤꯕꯁꯦ? ꯂꯩꯃꯇꯣꯟꯗꯨ ꯄꯥꯃꯦꯟꯗ ꯈꯣꯏꯗꯥꯅ ꯌꯦꯡꯖꯔꯤ꯫ ꯑꯌꯨꯛ ꯄꯦꯅꯥ ꯌꯥꯀꯥꯏꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏ ꯍꯔꯥꯎꯕꯗꯤ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯈꯨꯜ ꯑꯗꯨ ꯄꯦꯅꯥ ꯌꯥꯀꯥꯏꯔꯣꯜꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗ꯭ꯔꯦ꯫ ꯂꯥꯏꯄꯨ ꯑꯃ ꯄꯥꯃꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯄꯥꯃꯦꯟꯗꯨ ꯍꯧꯗꯣꯛꯂꯒ ꯄꯥꯃꯦꯜ, ꯄꯦꯅꯥ ꯂꯨꯈꯣꯏꯗꯨꯗꯤ ꯑꯃꯥꯏꯕꯤ ꯑꯃ ꯂꯧꯔꯒ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤꯅꯦ꯫ ꯄꯥꯃꯦꯟꯗꯨ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯅ ꯆꯟꯅ ꯃꯇꯣꯝꯇ ꯃꯃꯥꯏꯗꯨ ꯈꯨꯕꯥꯛ ꯑꯅꯤꯅ ꯈꯨꯝꯃꯒ ꯑꯁ ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ? ꯂꯩꯃꯗ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯅꯤ ꯁꯤꯗꯤ? ꯂꯩꯃꯇꯣꯟ, ꯅꯪꯒꯤ ꯄꯨꯟꯁꯤꯁꯤꯃꯨ ꯂꯥꯏꯕꯛ ꯊꯤꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯝꯈꯤꯗ꯭ꯔꯥ? ꯄꯥꯃꯦꯜꯗꯨ ꯃꯥꯏꯕꯤꯒꯤ ꯇꯨꯝꯐꯝꯗ ꯆꯪꯂꯛꯏ꯫ ꯍꯧꯖꯤꯛ ꯄꯥꯃꯦꯟꯅ ꯐꯝꯂꯤꯕꯗꯨ ꯂꯩꯃꯇꯣꯟꯒꯤ ꯅꯥꯀꯟꯗꯅꯤ꯫ ꯏꯆꯥꯇꯣꯟꯁꯨ ꯃꯃꯤꯠ ꯑꯣꯔꯣꯟ ꯑꯣꯔꯣꯟ ꯇꯨꯝꯂꯤ꯫ ꯂꯩꯃꯇꯣꯟꯅ ꯍꯤ ꯍꯤ ꯀꯞꯂꯒ ꯏꯕꯣꯛ, ꯑꯩ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯒꯦ꯫ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯏꯕꯣꯛ, ꯅꯆꯟꯅ ꯏꯕꯨꯡꯒꯤ ꯃꯐꯝꯗ ꯈꯔ ꯌꯦꯠꯆꯈ꯭ꯔꯦ꯫ ꯏꯆꯥꯇꯣꯟ, ꯍꯧꯒꯠꯂꯨꯁꯦ, ꯌꯨꯝꯗ ꯍꯜꯂꯁꯦ꯫ ꯄꯥꯃꯦꯟꯗꯨ ꯂꯩꯃꯇꯣꯟꯒꯤ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯥꯁꯨ ꯃꯄꯤ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯂꯩꯃꯇꯣꯟꯗ ꯇꯞꯅ ꯑꯩꯒ ꯄꯨꯟꯅ ꯍꯟꯁꯦ ꯂꯩꯃ꯫ ꯏꯕꯨꯡꯗꯤ ꯀꯔꯥꯏꯗ ꯂꯩꯍꯧꯗꯣꯏꯅꯣ? ꯄꯥꯃꯦꯜꯗꯨ ꯂꯩꯃꯇꯣꯟꯗꯨ ꯅꯣꯛꯍꯜꯂꯒꯤ ꯃꯇꯥꯒꯨꯝ ꯅꯪꯒꯤ ꯁꯅꯥꯕꯨꯟ ꯈꯨꯟꯐꯝ ꯈꯨꯜ ꯑꯗꯨꯗ꯫ ꯂꯩꯃꯇꯣꯟꯗꯨ ꯏꯉꯛ ꯉꯛꯅ ꯏꯕꯨꯡꯁꯨ ꯑꯩꯈꯣꯏ ꯈꯨꯜꯗꯩꯔꯥ? ꯏꯕꯨꯡꯂ ꯉꯔꯥꯡ ꯊꯦꯡꯅꯕꯗ? ꯃꯥꯅꯦ, ꯑꯩꯅꯦ꯫ ꯑꯩꯗꯤ ꯌꯨꯝꯗ ꯀꯌꯥ ꯂꯩꯒꯟꯗꯦ, ꯑꯗꯨꯅ ꯑꯩꯅꯗꯤ ꯅꯪ ꯈꯪꯂꯨꯗ꯭ꯔꯦ, ꯑꯗꯨꯒ ꯅꯪꯅꯁꯨ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯑꯩꯗꯤ ꯇꯥꯡꯈꯨꯜ ꯁꯥꯕꯒꯤ ꯑꯔꯥꯞ ꯑꯔꯥꯞꯄ ꯃꯐꯝꯗ ꯌꯥꯝ ꯆꯠꯂꯤ, ꯑꯗꯨꯅ ꯌꯨꯝꯒꯤ ꯃꯤꯅ ꯐꯥꯎꯕ ꯑꯩꯁꯦ ꯃꯆꯥꯅꯤ ꯀꯥꯎꯔꯤ꯫ ꯂꯩꯃꯇꯣꯟꯒꯤ ꯑꯋꯥꯕꯗꯨ ꯄꯥꯃꯦꯟꯅ ꯃꯤꯀꯨꯞ ꯑꯃꯃꯨꯛ ꯀꯥꯎꯍꯟꯕꯤꯔꯝꯃꯤ꯫ ꯂꯩꯃꯇꯣꯟꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯒꯤ ꯅꯆꯟꯗꯤ ꯏꯕꯨꯡꯕꯨ ꯎꯕꯗ ꯑꯀꯤꯕ ꯑꯃꯁꯨ ꯐꯥꯎꯈꯤ꯫ ꯏꯕꯣꯛ, ꯅꯆꯟꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ꯫ ꯀꯔꯤꯒꯤ ꯋꯥꯔꯧꯒꯗꯣꯏꯅꯣ? ꯂꯩꯃ, ꯀꯤꯐꯝ ꯊꯣꯛꯄ ꯇꯟꯖꯥꯗ ꯀꯤꯕꯕꯣ? ꯑꯗꯣ ꯍꯤꯡꯕꯗꯤ ꯀꯤꯕ ꯌꯥꯗꯦꯀꯣ ꯂꯩꯃ꯫ ꯏꯆꯜꯒꯤ ꯋꯥꯔꯤ ꯏꯄꯨ ꯑꯍꯜꯅ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯂꯤꯔꯦ꯫ ꯑꯩꯈꯣꯏꯅ ꯍꯤꯡꯕꯗ ꯂꯥꯟꯐꯝ ꯀꯌꯥ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯃꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯗꯣ ꯃꯥꯌꯣꯛꯅꯕ ꯉꯝꯕꯗꯣ ꯄꯨꯟꯁꯤ ꯑꯃ ꯀꯧꯏ, ꯊꯧꯅꯥ ꯐꯕꯤ ꯅꯨꯄꯤ ꯀꯧꯏ꯫ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯒ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯂꯥꯟꯐꯝ ꯃꯥꯌꯣꯛꯅꯗ꯭ꯔꯤꯕ, ꯊꯦꯡꯅꯔꯒꯁꯨ ꯃꯥꯌꯣꯛꯅꯕ ꯉꯝꯗ꯭ꯔꯤꯕ ꯃꯤ ꯑꯗꯣ ꯃꯗꯣ ꯃꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯄꯗ ꯃꯥꯏꯊꯤꯔꯕꯅꯤ ꯆꯜ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯗꯤ ꯑꯩꯒꯤ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤꯗ ꯃꯤꯑꯣꯏꯕ ꯑꯃꯠꯇꯅ ꯊꯦꯡꯅꯗ꯭ꯔꯤꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯩꯅ ꯊꯦꯡꯅꯔꯒ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯄꯟꯊꯨꯡꯗꯣ ꯌꯧꯒꯦ ꯈꯜꯂꯤ ꯆꯜ꯫ ꯑꯗꯣ ꯄꯨꯟꯁꯤꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯥꯡꯍꯟꯖꯔꯒꯦ ꯈꯟꯕ, ꯁꯤꯔꯒꯦ ꯈꯟꯕ ꯃꯤ ꯑꯗꯨꯗꯤ ꯃꯗꯨꯃꯨꯛ ꯁꯣꯟꯕ ꯑꯄꯪꯕ ꯃꯤ ꯂꯩꯇ꯭ꯔꯕꯅꯤ꯫ ꯂꯩꯃꯇꯣꯟꯗꯨ ꯄꯥꯃꯦꯟꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯅ ꯇꯥꯅ ꯄꯥꯃꯦꯟꯗ ꯈꯣꯏꯗꯥꯅ ꯌꯦꯡꯖꯩ꯫ ꯄꯥꯃꯦꯟꯅ ꯅꯣꯛꯂꯒ ꯍꯣꯔꯦꯟ ꯕꯦꯃꯅ ꯍꯧꯒꯠꯂꯒ ꯆꯠꯂꯁꯤꯔ ꯂꯩꯃ? ꯆꯠꯁꯦ ꯏꯕꯨꯡ꯫ ꯄꯥꯃꯦꯟꯗꯨ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯃꯅꯪꯒꯟꯗ ꯈꯥꯎ ꯑꯆꯧꯕ ꯑꯃꯁꯨ ꯄꯣꯔꯤ ꯑꯗꯨꯒ ꯃꯃꯥꯡꯗꯅ ꯏꯆꯥꯇꯣꯟꯗꯨ ꯄꯝꯂꯤ, ꯅꯥꯀꯟꯗꯅ ꯂꯩꯃꯇꯣꯟꯁꯨ ꯆꯠꯂꯤ꯫ ꯂꯩꯃꯇꯣꯟꯅ ꯄꯥꯃꯦꯟꯗ ꯏꯕꯣꯡ, ꯍꯧ, ꯀꯩ ꯍꯥꯏꯒꯦ ꯂꯩꯃ? ꯄꯨꯄꯨꯗꯤ ꯌꯥꯝ ꯉꯟꯅ ꯆꯠꯈ꯭ꯔ ꯃꯥꯜꯂꯦꯀꯣ? ꯃꯥꯗꯤ ꯑꯌꯨꯛ ꯌꯦꯡꯒꯣꯟ ꯑꯍꯥꯟꯕꯗ ꯆꯠꯈ꯭ꯔꯕꯅꯤ꯫ ꯂꯩꯃ, ꯅꯪꯕꯨ ꯋꯥꯔꯕꯣ? ꯋꯥꯔꯗꯤ ꯍꯥꯏꯔꯛꯎꯀꯣ, ꯏꯆꯥꯇꯣꯟꯁꯦ ꯅꯪꯅ ꯄꯝꯍꯟꯗꯣꯏꯅꯤ꯫ ꯄꯥꯃꯦꯟꯒꯤ ꯐꯥꯒꯤ ꯑꯗꯨꯗ ꯂꯩꯃꯇꯣꯟꯗꯨ ꯋꯥꯕꯒ ꯄꯨꯡꯀꯥꯎ ꯀꯥꯎꯈ꯭ꯔ ꯃꯥꯜꯂꯤ꯫ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯔꯤ ꯑꯗꯨꯒ ꯄꯥꯃꯦꯟꯗ ꯌꯥꯝ ꯈꯣꯏꯗꯥꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯂꯤ꯫ ꯏꯆꯥꯇꯣꯟꯁꯨ ꯃꯣꯏ ꯑꯅꯤꯅ ꯅꯣꯛꯂꯛꯄ ꯑꯗꯨꯗ ꯎꯏꯔꯝꯕꯗꯒꯤ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯕꯒꯨꯝ ꯃꯣꯏ ꯑꯅꯤꯗ ꯉꯛꯅ ꯌꯦꯡꯉꯤ꯫ ꯂꯩꯃꯇꯣꯟꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯄꯥꯃꯦꯟꯒꯤ ꯊꯃꯣꯏ ꯑꯗꯨ ꯇꯞꯅ ꯆꯣꯡꯕꯒꯨꯝ ꯇꯧꯏ꯫ ꯄꯥꯃꯦꯟꯅ ꯏꯆꯥꯇꯣꯟꯗꯨ ꯈꯔ ꯆꯦꯠꯅ ꯀꯣꯜꯂꯒ ꯂꯩꯃꯇꯣꯟꯗ ꯂꯩꯃꯇꯣꯟ, ꯑꯩ ꯄꯥꯈꯪꯅꯤ ꯍꯥꯏꯕ ꯅꯪ ꯀꯥꯎꯔ ꯃꯥꯜꯂꯦ, ꯍꯥꯏꯗꯤ ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯣ꯫ ꯄꯥꯃꯦꯟꯒꯤ ꯊꯃꯣꯏꯒꯤ ꯃꯔꯣꯜ ꯑꯗꯨ ꯂꯩꯃꯇꯣꯟꯗꯤ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯃꯗ ꯆꯠꯈ꯭ꯔ ꯃꯥꯜꯂꯤ꯫ ꯂꯩꯃꯇꯣꯟꯗꯨ ꯃꯃꯥꯏꯗꯨ ꯉꯥꯡꯂꯤ ꯉꯥꯡꯂꯤ ꯂꯨꯛꯊꯔꯒ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯦ꯫ ꯄꯥꯃꯦꯜꯁꯨ ꯂꯩꯃꯇꯣꯟꯅ ꯏꯀꯥꯏꯔꯤꯕꯗꯨ ꯈꯪꯈ꯭ꯔꯦ꯫ ꯄꯥꯃꯦꯟꯅ ꯂꯩꯃꯇꯣꯟꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯔꯒ ꯑꯃꯨꯛ ꯆꯠꯂꯤ꯫ ꯂꯩꯃꯇꯣꯟꯅ ꯄꯥꯃꯦꯟꯗ ꯏꯀꯥꯏꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡ, ꯅꯆꯟꯕꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯏꯕꯨꯡꯒꯤ ꯃꯐꯝꯗ ꯑꯩ ꯑꯔꯥꯟꯕ ꯋꯥꯈꯜ ꯈꯜꯂꯨꯔꯦ꯫ ꯄꯥꯃꯦꯟꯗꯨ ꯂꯩꯃꯇꯣꯟꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯔꯒ ꯅꯪꯅ ꯏꯐꯝꯗ ꯑꯔꯥꯟꯕ ꯈꯜꯂꯤꯕ ꯅꯪꯒꯤ ꯃꯤꯠꯌꯦꯡ ꯋꯥꯈꯜꯗꯣ ꯑꯩꯅ ꯆꯨꯝꯅ ꯎꯏꯌꯦ ꯂꯩꯃ꯫ ꯑꯩꯅꯁꯨ ꯅꯪꯒꯤ ꯅꯐꯝꯗ ꯈꯜꯂꯝꯕ ꯇꯥꯔꯕ?
ꯅꯪꯅ ꯑꯩꯕꯨ ꯇꯔꯥꯝꯅ ꯑꯣꯛꯀꯗ꯭ꯔꯥ? ꯂꯩꯃꯇꯣꯟꯗꯨ ꯄꯥꯃꯦꯟꯗ ꯀꯤꯅ ꯌꯦꯡꯂꯒ, ꯏꯕꯨꯡ, ꯑꯩꯗꯤ ꯆꯦꯜꯂꯨꯔꯕꯤꯅꯤ. ꯃꯤꯌꯥꯝꯅ ꯏꯟꯊꯣꯛꯂꯕꯤ ꯂꯩꯁꯥꯕꯤ ꯃꯧꯅꯤ. ꯃꯤꯌꯥꯝꯒꯤ ꯋꯥ ꯆꯠꯄ ꯄꯥꯃꯦꯟ ꯅꯠꯇꯦ. ꯑꯗꯨꯒ ꯅꯪꯒꯤ ꯃꯔꯝ, ꯅꯪꯒꯤ ꯋꯥꯔꯤ ꯈꯪꯂꯒꯅꯤ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯦ. ꯉꯁꯤꯗꯒꯤꯗꯤ ꯑꯩꯅ ꯅꯪ ꯑꯃꯗꯤ ꯏꯆꯥꯇꯣꯟꯁꯦ ꯁꯦꯟꯅꯔꯗꯕꯅꯤ ꯂꯩꯃ. ꯏꯆꯥꯇꯣꯟꯅ, ꯏꯃꯥ, ꯅꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯗꯣ ꯀꯩꯅꯣ? ꯄꯥꯃꯦꯜꯅ, ꯍꯣ ꯅꯪꯒꯤ ꯏꯃꯥꯅꯀꯣ ꯑꯩꯁꯦ ꯃꯥꯒꯤ ꯑꯣꯏꯖꯔꯒꯦ. ꯏꯆꯥꯇꯣꯟꯗꯨ ꯄꯥꯃꯦꯟꯗ ꯇꯞꯅ ꯀꯣꯜꯂꯤ. ꯂꯩꯃꯇꯣꯟꯗꯨ ꯏꯀꯥꯏꯔ ꯃꯥꯜꯂꯤ ꯃꯆꯤꯟꯗꯨ ꯈꯨꯝꯃꯒ ꯆꯠꯅ ꯅꯣꯛꯄ ꯈꯥꯡꯂꯤ. ꯈꯨꯟꯖꯤꯟ ꯌꯧꯔꯛꯄꯒ ꯄꯥꯃꯦꯟꯒ ꯂꯩꯃꯇꯣꯟ ꯑꯗꯨ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯃꯣꯏ ꯑꯍꯨꯝꯅ ꯉꯛꯅ ꯌꯦꯡꯅꯕ ꯍꯧꯔꯛꯂꯤ. ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯄꯥꯃꯦꯟꯗꯤ ꯂꯩꯕꯥꯛ ꯁꯔꯥꯁꯟꯅ ꯇꯥꯡꯈꯨꯜ ꯁꯥꯕ ꯄꯥꯃꯦꯟꯅ ꯈꯪꯅꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯕꯁꯤꯅꯤ. ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯄꯥꯃꯦꯟ ꯑꯁꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯕ, ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯐꯤꯡꯕ ꯅꯨꯄꯥ ꯑꯃꯁꯨꯅꯤ. ꯃꯁꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯪꯅꯔꯝꯕ ꯑꯁꯤꯅꯤ. ꯉꯁꯤꯗꯤ ꯂꯩꯃꯇꯣꯟꯒꯤ ꯌꯦꯠꯇ ꯄꯥꯃꯦꯟ ꯌꯥꯎꯔꯛꯄ ꯑꯗꯨꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯃꯇꯣꯟ ꯌꯦꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ. ꯂꯝꯕꯤꯗ ꯄꯥꯃꯦꯟꯒ ꯊꯩꯅꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃꯅ, ꯏꯕꯨꯡꯉꯣ, ꯍꯜꯂꯛꯑꯕ꯭ꯔꯥ ꯅꯪꯗꯤ? ꯀꯨꯏꯔꯦꯗ ꯎꯈꯤꯗꯕ. ꯍꯟꯗꯛꯇꯤ ꯈꯨꯟꯒꯤ ꯍꯔꯥꯎꯕꯗꯤ ꯅꯪꯅ ꯇꯥꯡꯈꯨꯜ ꯁꯥꯒꯗꯕꯅꯤꯀꯣ ꯄꯥꯃꯦꯜ. ꯅꯨꯄꯥꯗꯨ ꯂꯩꯃꯇꯣꯟꯗ ꯅꯨꯡꯁꯤꯅꯃꯨꯛ ꯌꯦꯡꯂꯒ, ꯏꯄꯥꯒꯤ ꯂꯩꯃꯇꯣꯟ, ꯅꯪꯗꯤ ꯂꯥꯏꯕꯛ ꯐꯕ ꯏꯕꯨꯡꯉꯣ ꯑꯃ ꯊꯦꯡꯅꯔꯦꯗꯣ. ꯐꯠꯇꯕ ꯃꯤꯅ ꯃꯁꯤꯡ ꯌꯥꯝ ꯍꯦꯟꯕ ꯂꯝꯗꯝ ꯑꯁꯤꯗ ꯏꯆꯥꯗꯤ ꯍꯤꯡꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯔꯦꯗ. ꯂꯩꯃꯇꯣꯟꯗꯨ ꯅꯨꯄꯥ ꯑꯗꯨꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ. ꯄꯥꯃꯦꯟꯅ ꯅꯨꯄꯥ ꯑꯗꯨꯗ, ꯈꯨꯔꯥ, ꯅꯨꯃꯤꯠ ꯑꯐꯕ ꯑꯃꯠꯇ ꯌꯦꯡꯕꯤꯌꯨꯕ. ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯄꯥꯃꯦꯟ? ꯈꯨꯔꯥ, ꯑꯩ ꯅꯨꯄꯤ ꯌꯥꯝ ꯊꯤꯅꯤꯡꯉꯤ. ꯄꯥꯃꯦꯜꯗꯨ ꯂꯩꯃꯇꯣꯟꯗ ꯈꯨꯅꯤꯡꯅ ꯀꯛ ꯂꯥꯎꯅ ꯑꯃꯨꯛ ꯍꯛꯆꯤꯜꯂꯤ. ꯂꯩꯃꯇꯣꯟꯗꯨ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯅꯨꯄꯥ ꯑꯗꯨꯅ, ꯍꯣꯏ, ꯑꯩ ꯅꯄꯥꯒ ꯑꯃꯨꯛꯇ ꯇꯥꯟꯅꯔꯨꯈꯤꯒꯦ. ꯑꯣꯟꯊꯣꯛꯄꯒꯤ ꯑꯉꯥꯡ ꯍꯥꯏꯕꯗꯨꯅꯤꯗ. ꯅꯨꯄꯥꯗꯨ ꯅꯣꯛꯅꯨꯛꯇꯅ ꯆꯠꯈ꯭ꯔꯦ. ꯅꯨꯄꯥꯗꯨꯅ ꯄꯥꯃꯦꯟꯗ ꯑꯃꯨꯛ ꯂꯥꯎꯔꯝꯃꯤ. ꯍꯩ, ꯅꯄꯥꯁꯨ ꯑꯐꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯅꯤ. ꯅꯃꯥꯁꯨ ꯑꯗꯨ ꯃꯉꯥꯏ. ꯑꯩ ꯅꯄꯥꯒ ꯋꯥꯔꯤ ꯁꯥꯕ ꯆꯠꯂꯦꯍꯦ. ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯁꯤꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯄꯥꯃꯦꯟꯒ ꯂꯩꯃꯇꯣꯟꯒ ꯏꯆꯥꯇꯣꯟꯒ ꯃꯣꯏ ꯑꯍꯨꯝꯗꯨ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯑꯃꯨꯛ ꯊꯣꯛꯀꯗꯕꯒꯤ ꯉꯥꯏꯔꯒ ꯂꯩꯔꯝꯂꯦ. ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤ ꯄꯥꯃꯦꯟ ꯅꯠꯇ꯭ꯔꯒ ꯂꯩꯃꯇꯣꯟ ꯅꯠꯇꯦ. ꯄꯥꯃꯦꯟꯕꯨ ꯃꯁꯛ ꯈꯪꯗꯕ ꯂꯩꯀꯥꯏꯒꯤ ꯑꯐꯥꯎꯕ ꯅꯍꯥꯁꯤꯡ ꯑꯗꯨꯅꯤ. ꯂꯩꯃꯇꯣꯟꯗꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯒꯤ ꯃꯄꯥꯟꯗ ꯏꯔꯨꯖꯔꯤꯕ ꯅꯍꯥ 10ꯃꯨꯛꯇꯨ ꯎꯕꯗ ꯄꯥꯃꯦꯟꯅ ꯅꯞꯁꯤꯜꯂꯛꯏ. ꯄꯥꯃꯦꯟꯗꯨ ꯂꯩꯃꯇꯣꯟꯗ ꯌꯦꯡꯂꯒ, ꯀꯩꯗꯧꯔꯦ ꯂꯩꯃ? ꯑꯔꯥꯞꯄꯗꯒꯤ ꯏꯔꯨꯖꯔꯤꯕ ꯅꯍꯥ ꯑꯃꯅ ꯀꯟꯅ ꯅꯣꯛꯂꯒ, ꯅꯨꯄꯥ ꯑꯁꯤꯅ ꯂꯩꯁꯥꯕꯤ ꯃꯧ ꯑꯁꯤꯗ ꯀꯩꯗꯧꯔꯦ ꯀꯥꯏꯅꯁꯨ ꯍꯪꯂꯤ. ꯃꯣꯏ 10ꯗꯨ ꯄꯥꯃꯦꯟꯒ ꯂꯩꯃꯇꯣꯟꯒꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯅꯣꯛꯁꯤꯜꯂꯤ. ꯄꯥꯃꯦꯟꯗꯨ ꯂꯩꯃꯇꯣꯟꯗ ꯏꯆꯥꯇꯣꯟꯗꯨ ꯁꯠ ꯂꯥꯎꯅ ꯄꯤꯁꯤꯜꯂꯝꯂꯒ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯒꯤ ꯃꯇꯥꯏꯗ ꯁꯝꯕꯟ ꯈꯥꯕꯒꯤ ꯌꯨꯡꯂꯤꯕ ꯎꯌꯨꯡ ꯆꯩꯗꯨ ꯄꯣꯛ ꯂꯥꯎꯅ ꯑꯃ ꯊꯦꯛꯂꯒ ꯅꯍꯥ 10ꯗꯨ ꯇꯝꯅ ꯌꯨꯡꯅ ꯍꯦꯛꯇ ꯆꯪꯈꯤ. ꯃꯤꯀꯨꯞ ꯐꯥꯗꯦ ꯅꯤꯡꯊꯝꯊꯥ ꯆꯪꯂꯛꯄꯒꯤ ꯏꯪꯈ꯭ꯔꯕ ꯑꯗꯨꯗ ꯃꯣꯏ 10ꯅ ꯃꯐꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯒꯤ ꯅꯥꯀꯜꯗ ꯂꯩꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯑꯣ ꯈꯣꯡꯒꯩ ꯀꯞꯄ ꯂꯥꯎꯕ ꯇꯧꯗꯨꯅ ꯆꯦꯟꯅꯕꯗꯨ. ꯅꯍꯥ 10ꯗꯨꯒꯤ ꯃꯅꯪꯒꯟ, ꯅꯤꯡ, ꯃꯐꯩꯒꯟ, ꯃꯅꯤꯡ ꯑꯃꯗꯤ ꯀꯝꯂꯥꯛ ꯑꯗꯨꯁꯨ ꯆꯩꯐꯝ ꯃꯁꯤꯡ ꯊꯤꯕ ꯉꯝꯗ꯭ꯔꯤ. ꯃꯩꯗꯒꯤ ꯍꯦꯟꯅꯁꯨ ꯉꯥꯡꯂꯤ ꯆꯩꯐꯝꯁꯤꯡ ꯑꯗꯨ. ꯄꯥꯃꯦꯟꯅ ꯅꯍꯥꯁꯤꯡ ꯐꯨꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯑꯇꯥꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯁꯨꯒꯠꯅꯔꯤ. ꯑꯍꯜ ꯑꯃꯅ, ꯏꯁ, ꯃꯣꯏ 10ꯁꯦ ꯏꯁꯤꯡꯗꯁꯨ ꯐꯅ ꯀꯨꯏꯅ ꯏꯔꯣꯏꯔꯨꯔꯕꯅꯤꯅꯦ. ꯑꯗꯨꯒ ꯍꯦꯛ ꯀꯥꯔꯛꯄꯒꯅꯤꯅꯦ ꯄꯥꯃꯦꯟꯗ ꯋꯥꯏꯁꯤꯜꯂꯨꯔꯤꯕꯁꯦ. ꯄꯥꯃꯦꯟꯅ ꯃꯣꯏ 10 ꯑꯗꯨ ꯂꯝꯄꯥꯛꯇꯒꯤ ꯍꯣꯏꯒꯠꯂꯛꯂꯒ ꯈꯨꯟꯒꯤ ꯂꯝꯕꯤ ꯃꯌꯥꯏ ꯑꯗꯨꯗ ꯁꯟ ꯏꯔꯣꯏ ꯐꯨꯕꯒꯨꯝ ꯐꯨꯗꯅ ꯇꯥꯟꯅꯔꯤ. ꯃꯣꯏ 10ꯗꯨ ꯃꯐꯤ ꯌꯥꯎꯗꯅ ꯍꯤꯡꯅꯅꯕ ꯀꯞꯇꯅ ꯂꯥꯎꯗꯅ ꯆꯦꯟꯅꯔꯤ. ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯃꯀꯣꯛ ꯄꯥꯏꯔꯒ ꯇꯨꯃꯤꯟꯅ ꯀꯨꯝꯍꯩꯗꯨ ꯌꯦꯡꯅꯔꯤ. ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯃꯇꯣꯝꯇ, ꯏꯕꯨꯡꯉꯣ ꯅꯣꯏꯕꯨ ꯇꯟꯖꯥ ꯃꯦꯟꯖꯥꯒ ꯑꯃꯠꯇ ꯌꯦꯡꯍꯧꯗ꯭ꯔꯕ꯭ꯔꯣ ꯇꯧꯔꯤꯕꯁꯤꯕꯨ? ꯂꯩꯃꯇꯣꯟꯒ ꯂꯥꯛꯃꯤꯟꯅꯕ ꯃꯤ ꯑꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯍꯪꯕ ꯌꯥꯗꯕ꯭ꯔꯣ? ꯅꯣꯏꯕꯨ ꯅꯍꯥ 10ꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯌꯨꯝꯂꯛꯇ ꯂꯣꯠꯅꯈ꯭ꯔꯦ. ꯂꯩꯃꯇꯣꯟꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯂꯃꯟ ꯄꯥꯃꯦꯟꯅ ꯃꯤꯀꯨꯞ ꯑꯃꯗ ꯂꯣꯏꯅ ꯁꯤꯡꯗꯣꯛꯄꯤꯈ꯭ꯔꯦ. ꯄꯥꯃꯦꯟꯗꯨ ꯂꯩꯃꯇꯣꯟꯒꯤ ꯃꯅꯥꯛꯇ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯆꯪꯂꯛꯏ. ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯂꯃꯟ ꯏꯈꯨꯁꯤꯅ ꯁꯤꯡꯕꯃꯨꯛ ꯄꯦꯟꯕ ꯂꯩꯇ꯭ꯔꯦꯍꯦ ꯂꯩꯃ.
Pamendu pairiba chay adu laktana langthoklamlaga Leimatongi makhutu chetna pairaga Pamengi mayum phauba phongni hekta pusinki. Leimatondu pukchen chawraba Pamen thengnajabadagi anauba mapok amagum Pamenga hingminnarami. Isutonso Pamengi mama mapana Mamau luhongdringai masu hana phangena Pamenda numit khudingi laknadana nokminnari. Asumna Leimatongi Pamen phangjaduna punsi leipun seminnaduna nungai yaifana Paminnakirami.